Thorong Pedi have a mapon to Josene, the labor of Montini, Thorong Pedi Hansi. Adna, I was not from the Krahakalakana Queen City, Dang City, Game Tigani. Hꯧzik leibा mafamji Thorong Pedi haiba kogi Thorong la pass yorom daigi base camp kuma jaga amani masi awang basi meter lising mariga jonga yangkai magi awang basi masini akoi hayeng si ayung anta pung 3:30 mari adai dagi akoi ji Thorong la pass ta akoi junction bagi pandam da Thorong la ji hayeng soidan maki akoi Kong Taragadamni Haigi Pandamda, Quay Kuzuklai Suna, Azana well prepared tona, Sangjalaga Quay success poina, Haying Lakanina Yasatoi, Aduna Masigidi, Yasita Toxalevic, Pungudit, Karangalia Dubo, Haying Antana, Toronga Pasta, Etek Toxalan. Whether the Koina Torong Laze, Lantokana, Kanare. Weather is not quite a moting pangani pango have siki matanicale. Weather si Nahana Quina Manang the young forecast scheme in the day. Date 15 have the haying si rain un dark wayabagi condition lay habigi habet information the lower adu hayang quite kaiguma quinanganta Zakragadi Maruina Sigi areas the untaba nung tabsi Maruina afternoon maruina evening time sita maruin thokpane aduna koina ngantana kaigum changjang gi targadi koi yam nungai bu weather da koina pangthokni ba koi gi thabak thoram puna mak koina ngangning ba koina tawning ba thabak khuni mak thorongla pass mai pangna taw ngamaga lakni ne adoga koi gi tracker sing gi physical condition ji ngoragadi hayang ji thorongla lan mangam gani haibisi ju lebra sigi matang ji yorgadi physical condition ji hoi Tarani chupna karak ba habisi khongkutta khara naba khara nungai ta habisi it's masi hauna sani adubo mentally agi leiba team ji very strongly prepared moida yoge ha pandam da chapyung na leiba ngak mountain sickness ki anabadi leiba yawra mountain sickness ki symptom ulakpa khoi amani yawgi nahi ta ba adagi khoi kok chikpa khopa khara adudi hojik daimok su khoi lepna charak panina conditioning da tum lai adum halairamaga ju ayu hogolapda pharaga lakpa atani aduna problem ji thoina leiroina I khati yengde khoi Thorong la pass khoi chatlagani ado khoi madugi da mutta khoina chap jungna lakpana maram oidina khoi angang singju loima chakani yawragani habegi harau baga loina khoi yengde afam khanimak khoi yawgani habegi attack tawdana lakpasing do loima yawdana laktana lakhiba ngakani adu hayengsu khoina madu pass tor sakhaga khoina mathorong da hentok masakhibi bi ma khoina visiti plan tawga leiri yam nuaisha khoina nangai khoina jumda leingai dagi khunjarak pamanglan khoi Nepal da leba mar onna funa da khoi karga thomra place khoi lamji khoi hiyowaje khoi yasane siji khonan ni mangalak pamanglan ne ba adu khoi ji yok tore khoi sumka khoda kya ta awa kya mu yaraga ju masi yogdure landore habi wakhan ga lona yam nungai na kari hajini se masi April gi tang 13 chahi ama chupna sakhacharak pamanglan haidai Thorong pass ma khoi masi school life tigi hona masi da lan ngamna ba haidna hona jarak hayeng lalani khoina hoji lai mhamji Thorong la base camp meter 4540 adum wange isada nuaitaba mountain sickness kitang lakpo hoi adubuga hoigi journey sigi parts mani hoigi seniors officials in diagnosis teacher fazana jana pija badagi akoi madu fazana ngakthokre aduga hayeng si akoina Thorong la lana bigi namakta ngasi kitang na hoiji hakchang si fazana physical fitness oina ba nahan ge di war ga lakpani adu hayeng di fazana patol lan ba ngina gi damta kitang na ngasi di camping tawe
hayeng thorong lalani chahi ama samna mangjar ko mangla masi ngai le tar samna haraganda first hafta mi ama aigi ponindna fazna aina fugra ga second hafta ju aina khara point khara selagadi aina fazna furani furaga adum aina mai pakani haiba adum mangla mani haina thamchai masi base game lexle khoda lan ki khaliba thorong la pasi hayeng sodna lalani habgi thajaba leye hoida weather ju yamna hoji yamna phaja mong leiri du hayeng kai oigadono habdi khangri yam nungaina khona khanjarakpa challenge si mai pakna lanba ngangani hainabdi khoi team members singnadi thajaba thami dubu yamna wana sangna laaga hojik lalani haiba hayeng lalani haibajida khoida waramba dagi chatpada waba khotpa pumnamakto pukau kauri nuaibana big thangre khoi ngasi thorong fedi da leibane thorong fedi dagi khitang ka khalaga hayeng di soidana thorong la pa se khoi lalani haina leire aduda yumdagi su khoi thorong la pa se yognaba na laksabane ado si yorani hayeng yorani khanbada yamsu nungai adagi yumsu thuna yorani khalle sidagi kumthagradi nungai ani haina su khalle hayeng ji koi thorong aji lan lani koi hana koi yum dei lakpada thorong aji lan ba pandam da lakpani nam nungai hayeng ji thorong aji koi langminer ka khongburoi sing ta kaidana dum ke doni khale lu ngasi se koina thorong la pass yobagi nongma waliba mafamgi kemne thorong pedi hariba mafam si yorokpada maru oina koigi nongna la pa tracker singi dabtadi koi mountain sickness soidana naaba mafamne ado akoigi di laiba koigi tracker sing haitare sisigi koina properly prepare torga lakpa properly arrangement torokpa adudugi maram oidana hojipokti akoigi tracker amata acute mountain sickness ki symptoms amafok develop tawdri masi akoigi damuktadi isona chanbibani kaunu imana chanbibani laibak amna phaba akoigi damuktadi aduna sisda akoigi physical condition leire hayengi damukta akoise physically akoise fajana fit oire haiba simadi tae aduna hayengsi akoina hariba thorong phedi hariba mafam sidagi thorong la pass hariba mafam si lana bi damukta meter samapan hena khoi ka gadoine hengdi hariba se araiba pot nati mafam se trackers international trackers mayam ma kem tawnon leire makhoisu hariba hengse thorong la pass tawnoi damukta sem sara leiri bane hayengdi ayuki pung ohum mami bo tamdagi hariba thorong la se sigi damukta assault tawgodoni sidagi trackers khudimak physically mentally loina prepare torgo chi thamgra bane ina akhoi gisu hariba phase properly akhoi si camping tawri huji loina saba thakpa nungdang waram sida akoina hayengi damukta pangan kanna ba gi damukta sana ba thakna ba khoi loina ba khoi chu arrange tawla leigre adana masisna akhoi gi hayengi dabukta ama oire aduga akhoi gi pandam da haragadi akoina Woodstock School na sahi ani chupna ultimate challenge 5 ki damakta train tawdana hotnadana lakhiba akoigi hotna zamando arembadi mangdre haibasimadi tae akoigi thorong la pass lan ba haibase araiba thabak nate masi yamna nungai ba yamna luba yamna risky oiba aduma thabak mani panba yai 2013 gi Bay of Bengal da cyclone hur haibasina hangiba batamda mahaki cyclone sigi mamaina akoigi thorong la pass is the naikairam maga hangiba tamda international trackers nipu mathoi sikhi maduna pulap sigibagi record ni adopu sahi khutingi haiba thorong la pass is the trackers sibagi record sidi adum left na adum akoi tadan leiri ana akoi gisu asoba mai pakpa amani asuk sathiba world khoidigi tough oire haidana hainariba high altitude trekking hayeng akoi mai pakadoni sidagidi thorong la pass sigidi akoi muktinath hariba mapam sigida buta akoi down togodoni hariba sisu araiba nate thorong la digina beni hariba mapam ase
kilometer chamaga taramuksu leiri hairi basingse akoina numit taret ni da khoi losan ngodoi ni ana hojik ti yamna mai pa e yamna nungai akoi gi punama ki mai pa pani na hojik aina team sibu lusinga laiba akoi gi team captain Janet Moirang them magi mod khra tage Janet law Janet hayang di akoi gi tracking mai pa point numit do hang oi doi ni thorong la pass to go doi ni nangi apa ma mod khitang phong do ola ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯀꯩꯅꯣ ꯇꯧꯔꯛꯏ ꯀꯥꯔꯛꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯌꯥꯝ ꯇꯤꯝ ꯁ꯭ꯄꯤꯔꯤꯠꯁꯦ ꯌꯥꯝ ꯂꯩꯅ ꯀꯥꯔꯛꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯊꯧꯔꯣꯡꯂꯥ ꯄꯥꯁ ꯇꯧꯔꯅꯤ ꯈꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯦꯟꯅ ꯆꯣꯂꯥꯁ hayo hayo ꯍꯦꯟꯅ ꯏꯆꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯗꯃꯛꯇ ꯑꯃꯇ ꯂꯥꯎꯃꯤꯟꯅꯁꯤꯗꯅ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯑꯃꯇꯪꯗꯤ ꯂꯥꯎꯁꯤ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯂꯣꯡ ꯂꯤꯞ ꯎꯁꯇꯣꯛ ꯑꯅꯤꯇꯪ ꯀꯧꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕꯗ ꯂꯥꯎꯔꯁꯤ ꯃꯊꯪꯗ ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ long live Woodstock ko Kaunu Imana Yaypare long live Manipur long live Woodstock ngasi tama thoini suba numit ne ngasi akoi thorongla pass ki dongta changchal lagadamni hoji akoi breakfast sanare akoi loina physically mentally loina fit oye hoji well prepared tawre hoji aduna khoi hoji khoina pamiba khoina changena sahi kya degi ninga laiba thorongla pass sing asidi soidama ki khoi changchalagani khoina ji ngai ji yam singna hagadi khoi penalty kaurumdai gi style dune khoi referee na referee khongumdai gi ngai ra ball ji kaurumdai gi style hek khongpaga weather ji na referee ne khalaga hek sigi breakfast ka jek luibo khoi dum start tawni aduga thongla pass ek lan gi badai di khoi chawba mai pak bam ne na in lo Rohit sanghan ga dore kari phawe ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯉꯝꯃꯅꯤꯅ ꯐꯥꯎꯋꯦ weekend ka kay ka phawe ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯟꯒꯩ ꯋꯥꯔꯝꯕ ꯀꯣꯛ ayo Mani Chandra hojik thorongla ka ga dore hojik nungai phawbra harau ko phawbra harau phoe Suras kari phawe thorongla ka ga toise yam nungai Somen thorongla ka dore kari phawri nungai ba amusu phawrene hojik ka khaba matungda amuk adugi hendar khaba matungdagi di akoi hena nungairaga akoi thabak to success ore na khan matungdagi di akoi hena nungai na chakhagani hen khale Kritipas poso kana lo chali thorongla ka to gini natra kari phawe yam nungai sha akhoi nan di mungje ko malan do sidi mu phone ni kam yam nungai sha
ꯃꯐꯝꯁꯤ